Valentine's Day numit ase nungshi nungon amadi leisha pakhangsingi numit oina celebrate tongnai. Numit sida pinariba khudol pot sing, khudam oina chocolate, angangba gulab, perfume adagi candlelight dinner chaminaba asina jingbasing sigi luthaba wahanthok loinalay. Masi icham chamba khudol sing amatta natte. Aikhoi mioibagi biology, aikhoi history memory amadi feelings singdagi poklakhiba ngaktane. Nungshiba haibasi kautada bottle da hanjillaga pot oina piba yaba natte adubu matamgi matung ina thoidokpa pot kharana nungshiba haiba ithil sigi khudam pot oina malem pumbana launaraki ngasigi video sida adugumba potlam kharana kamdawna nungshi nungolgi wahanthok chelakhi haiba khangminasi ahanbada chocolate na Valentine's Day gi kanthokpa yadraba potchak ama oirakhibigi wari se equator gi akoibada cocoa belt koba achappa lam saruk sidagi horakhibane cocoa pambi na mahusa oiba mong da hauribase masigi mafam sida khaktane chahi lising kaya mafam sida yumling khuling duna leirambasingna cocoa si achapot oina chanaramde mayan amadi aztec singna masibu ising amadi maru marang singa yansinaraga akhaba mahi ama oina thaknaramme cocoa maru kayamuk mamal leramge haibada sel oina sijinnaramlibane matamdudadi chocolate si athum ahau nungshi nungon natragana khudol tongnabaga mari amata leinaramde laison tinson shakti amadi pangalgi khudam oinaramme 16th century da Spanish lamkoibasingna Mexico dagi Europe ta ihan hana pusilakhibane masidagi cocoa gi masak mawong mapung fana olakhi akhaba mahi oina thaknarambadagi ningthau famnaiba amadi senjau paibasing khaktana chawa ngamba akhannaba mamal yamba achapot oina rakhi matamgi matung inna masigi mahau masigi manungai se pukningi ithilgi wahanthok chenbasu horakhi 1824 England gi Birmingham da John Cadbury na magi cha coffee amade thaknaba chocolate yonba dukan ama hangtokhi chocolate bar su yolaktuna 1868 tadi mahaki machanupa ahal Richard Cadbury na Valentine's Day gi damak thamoi mong manba kauta da hanba chocolate ihan hanna puthokhi masidagi chocolate si culture khudingmakna sakhangnaraba nungshi khudol si oiba horakhibane masi soingambadagi chanarudana onlakhibade natte chocolate na aikhoi brain da pibiba effects sina pukning wakhal nungai thokhanbi chocolate ta theobromine koba mild stimulant ama yawe masina mood nungai hali amade mid singkat hali tekhat hali phenyl ethylamine koba love molecule haina sukhangnaba compound si chocolate ta anemba chang da yawe masina love molecule koribagi maramde aikhoina fall in love toba matamda masigi compound si aikhoi brain da thadore chocolate chabana brain da wakhal nungai thokhanba makalam hanbi ba hormone sing serotonin dopamine oxytocin amadi endorphin thadok hale chocolate ki melting point se aikhoi gi body temperature dagi khajiktang nemba oibana yada hokchin baga suksai sai dringai yam smooth oina tumba hore masina yam top pa yamna rich oiba experience ama fanghalle mahau texture manam amade chemistry na chocolate chabasi yamna nungaiba ama oihale romantic comedy gumba film kaya dadi heroine duna thwai nungai taba matamda chocolate chabasi adum ure adubu Harry Potter gi wari dasu depression amadi hopeless oibagi sayon oiriba kiningai oiraba jiba dementor na attack tawramba matung nungai taba koknaba Professor Lupin na Harry da chocolate pijaribadugi nungi oiba explanation di masi oiramle ani subada angangba gulab hariba laisi mioiba na malem sida leitringai dagi angauba amadi lei machu oina satlammi haibase fossil record tagi khangba ngamle ngasi Valentine's Day numita pinariba angangba gulab se mahusada fangdaba chahicha kaya changna puthorakhiba khutsemgi bahine ariba matamda nungshi nungonga mari suklai leinaramdringai dege nungshiba leinamgi damak gulabu value tawnaramme Persia da perfume semna bathanaramme thodok thoram amadi chakcha haijanaba matamda Roman singna gulab ki leinana decoration tawnaramme Cleopatra na mabu unaba lakpasing okpa matamda mahaki kaduda manam nungshiba gulab sing pik thanna thammi hai sumdawdana gulab si fajaba leiteng amadi apam nungshiga mari leinarakhi
Queen Victoriana palingai matamgi Englandda apam nungshi fongna fongdoknaba yahalamde. Floriography Language of Flowers haidana laishak laichu amade maduna piriba nunggi wahanthokna pukningi warol fongdoknaramme. Gulab angangbana love, hangapana friendship, angawbana purity fongdoe. Asum tawdana chinban thongna laina ngangthokpa yadaba wa lay pinaduna paw fauna halamme. Rose oil si acha athak amade perfume sembada changba mamal yamba atangba pochak ama oirebagi maramde rose ki essential oil kilo amakhak sungbada laina tan mari mangamok changbagine. Sigumba puwari si khangdragasu angangba gulab ki wahanthok khangdaba kanamtadi leiramaroi. Ahum subada perfume. Miyoibagi senses mayamgi manung olfactory system gi manam khangbagi shakti sina ningsingba amadi pukninggi ithilga khwaidagi naknaba mari leinai. Masi feelings amadi memory bu control tawriba brain gi limbic system ga olfactory system ga si hakthengna na samnabagine. Jahi tara kun henai mamangda thengnakiba tinaramba mi natragana thodok akaknaba manam amana mayek sengna ningsing hanbiba ngamme. Perfume si thainagi Egyptian, Mesopotamian, Greek amadi Roman singi matamdagi khangnarae. Makhoina manam nungshiba ugi resin amadi thau thauram amadi lanai maramgi damak sijinaramme. Matamgi matung ina laisu manam nungshiba sandalwood kumba u asina jingbadagi manam lok pahiraktuna hakchang manam lotnaba sijinabatanatana isagi saktak oibasu hongnarakhi. Mahusana chenjaba hakchangi manamna partner khanbada achauba influence lehelle. Maramdi masi genetic level dagi chanaba chanadabaga mari leinai haire. Haujikandadi perfume na mahusagi manam kupsinnare. Adubu mi ateina ekhoi ningsing hanbibada perfume na mathaudi adum taure. Perfume khudol tauba haibase mi anidu nakna mari leinai fongdoe. Mari subadana candle. Electric ki maingal leitringai matam mamli ba yachangakpa amade numidang sing natragana candle gi maingal da punna matam lenminaramme. Masigi amengba maingal sina facial feature sing thotok na uhanbi amade pukning taptha hanbe naksinaba supok hanbe. Maingal ga mood ka leinaba mari scientific oiba mawngda thijilubada warm oiba pangan ngandaba maingal na potha hanbe pukning wakhal makalam hanbe wakhal khanbada pangsil halli haiba khangba ngamkhre. Amaromdana anganba cool oiba maingal na mitsing na sing hanbi tekhat hanbe. Aduna candlelight dinner chaminabase icham chamna ake amaugi chatnabi oiramdre. Miyoiba singi marakta mari chetsan hanbiba wari watai lanaba amade mari sembada achauba tengbang oirakiba atmosphere dubu masina matau tamlebane. Candle ga romance ka mari leinarakhribase makhoi gi maingal na sembiba environment adunane. Mathakta panjakriba potlam mari chocolate rose perfume candle singse thoina nungshi nungon gi khudam pot ohelakhiba natte. Miyoiba na chahi cha kaya thengnarakpa experience singdagi oirakhibane.